Kurumzari. Sktv'S News seeing Biribu Pumnamakpu Yai Pavi Tauremna, Taramno Chari Hanbada, Maroi Pau. Need paper leak Wathokta Cockroach Janta Party in a Chansilaki Bakan Bakongjang the Union Education Minister Dharmendra Pradhan Nasifam Thadokri. Amasung Mahairishing na mahikak tambagi mahutok liba issue kaya gimaram da sukhangjim na mathoktay haina fast track court crime against women Manipur gi additional session judge Asem Taruna Kumari na phungdurakli. Hausi pau sandok na pizari. Need exam ki paper leak oibaga mari leinana Mahairishing na jantar mantar da akan bakhongjang Changsilakhiba matunga se Union Education Minister Dharmendra Pradhan resign tawkre masiga mari leinana Prime Minister Narendra Modi da resignation letter present kre resign tawbasiga mari leinana Union Education Minister Dharmendra Pradhan na mahaki ex account thagalakpa warol amagi matungina Union Education Minister ge famdagi resign tawribasi India da lairiba Mahairoi shingi tungi punsi ngak senaba amasung Delhi gi jantar mantar da nahar kayana changsiliba akan bakhongjang asida anti-national force singna khudong chaba launaba hotnarakpadagi ngak thoknabani haina phongdokli hauzik fawbagi oinadi mahaki resignation letter adu yarabra haiba phongdorakpa laitri panba yabadi chahi asigi need use gi paper leak oikhibaga mari leinana Cockroach Janata Party na luchinglaga Delhi gi jantar mantar da Mahairoi amadi Nahakayana Education Minister Dharmendra Pradhan resign tawgadabani haiduna haukiba tangkundagi khongjang changsilaga lakhibani khongjang asigi matangda CJP gi delegation amana laingaki round anirak wari sanaba laikre ngarang CJP amasung laingaka anirak shuba round gi wari sanakhiba amada Union Education Minister Pungkun Mari gi manungda mahaki famdagi lokthokadabani haiba wafam CJP gi maikaidagi center laingaka thamki Loinana ngasi nungthil CJP amasung laingakani gi marakta ahum suba round gi wari sananaba matam thanakhibani ngarangi wari sanaba aduga mari lainana CJP gi national spokesperson Asutosh Rankana phongdokhibada Union Education Minister Dharmendra Pradhan phamdagi lokthokpa haibasi aikhoigi lengdrabadi mani Dharmendra Pradhan na pham thadoktriba fawba Hena kan bakhongjang changsingani haiki nakal amaromda paper leak oibagi matangda akan bathabak laukhatnabagi matangda draft bill ama ngarang phomkhiba Union Cabinet ki mifamna ayaba piba laikre hauzik chathariba parliament mifam asigi mathangi chayolda puthokna bagi thorang tawriba bill asida paper leak oibada maral leiba miyoi sing chai tara fawba jail da thamba yauna fine oina lupa crore tara fawbagi senfam Thihanabagi provision sing yauri. Inkhalakliba Mahairoi Shingna Mahikak Tambagi Mahud Lamdam Asida Thokliba issue kayagi maramdaso Khangjinma mathoktai haina fast track court crime against women Manipur gi additional session judge Asem Taruna Kumari na phongdorakli wafamasi project Z na sinduna empowering youth for a better future haiba theme da numit humni chupna Manipur University gi Manipur Institute of Management Studies ki conference hall da chathagadaba ani suba D16 Youth Summit 2026 hogdokpagi thorom da phongdokibani Manipur University Students Union MUSU Manipur State Legal Services Authority MASLSA, Manipur Lenga ke Social Welfare Department, Directorate of Environment and Climate Change Committee ang makhada sinba thoram aduda Project Z gi Chairman Longjam Samson amadi Musu gi Literary and Publication Secretary Sidananda Sarang Themsu Sarukyaki Tongan ba school kuntra dagi lakpa Mahairoi kaya na Sarukyaki ba thoram aduda Additional Session Judge Asem Taruna Kumari na hai landam asida nong makangda na thokliba issue kaya si thokhandana ba mataw karam na hotnagani amadi karam na thengnagadagi haibasi Mahairoi Shingna khangjinba mathoktai tunggi yumbi oirakadawriba Mahairoi Shingna hojik mahing masingkhak tamduna leibagi matam natre leiriba issue kaya khangjinba tangai fadre haiki Mahairoi Shingda kanagadaba program kaya
Project Z na silakba asimak afaba khongthang amani haina mahakna phongdokhi. Kali sothani kali wali akhoi ne smile tawragani pharakani akhoi ideas sibing absolutely base noi bishoma thotai you should just a silent spectator when you because you are gaining knowledge, you are studying, you have seen what is good, what is bad. But what are resource persons, technical sessions Today is legal the Indian Constitution was the last shore fundamental rights and duties in the so opportunity at all was students in the hanging questions to be the little questions hanging back hanging or resource school Haukiba nongyay matungdagi kukigi CSO singna counter economic blockade chathargani haina lauthokiba adu lakliba tangkun taruk fawba matam kharagi oinage thokle haina kuki CSO working committee ukrulna khangalakli hiramasigi matangda committee sigi maikaidagi thadorakpa cherol amana hai ngarang kangpok pida pangthokiba apunbagi mifam amana counter economic blockade ki khongjang ase matam kharagi oina handokpada yanakhibani hauzik ukrul amasung kangpok pida leiba CSO gi luchingba singna yanaba purakna bagi damak chen chongba amadi lenga ki mari leinaba authority ga ani suba tangka ki wari sanagadaba asigi yenglaga khongjang ase numit kharani handokna bagi firep lawani wari sagadawriba asida tungkoina chatnaba yagadaba waroshinama purakna bagi oithokpa yaba pambai sing kupna khananai nagani hauzik oiriba phibam asida wari sanaduna waroshinama purakpa haibase kuki jogi apambani adubu wari sanabagi khongthang ase aikhoigi ashonba ama oina ubadi langani karigumba wari sanaba asida nakal anigi marakta yanaba purakpa ngamdrabadi miyamgi hak ngak senabagidama khwaidagi kanba democratic oiba khongjang sing changsingani maramaduna kuki jogi miyam pukning wakhal fatharaga leibiu wari sanaba loiraba matung kari karamba khongthang lokhatkadagi haibadu miyamda khangalakani haina cherola sinama khatari Drug lalolitik tawbaga mari lainana Myanmar da sel thadok thajin tawbada chenabani haiba nupi ama hauki batang kunmari da Manipur police na Churachandpur district tagi yamlaba senfongba kona na faba ngamkhre police na farba mioi adudi Churachandpur district ki manung chanba new lamkagi Gokchin ko bank dagi masagi chahi yangkai taruk surabi Jengai Niang Kawi mahaki mathakta mamang thakta Churachandpur police station na NDNPS ki makhada FIR ama register tawduna thizin humjin magi thabak chatharaga lakhibani mahaki mathakta chathariba thizin humjin ba asiga mari lainana Jengai Niang asi haukiba tang kunmari da Manipur police na lupa lakh Kunipan listing humfudra nipan chamrigi senfongba kona na fabangam kibani mahak drug lalol itik tawbaga mari lainana Myanmar da leiba beneficiary oigani jingnaba singda achawba senfong kaya thadok thajin tawbada yawi haina police ki paw amana khangalakli pawgi marak thanna temba break hamatang lawminasi Baikotana piri maruchik patin sing daging athok patanatana atopa kanaba sing kudamuina pambi singbu marahena sathanba amasung phau pambi singbu masahena pokhanduna phauthok asuki matik lehele matam sangna tin tahande hanjan hidak sajana bagi mathau tahande buyers ke baikota lau balomi singda thajobaga loinana hena saukhat halle amasung lomi singda akiba amata lehande Buyer Council activity Pauthaba Singkhaki Ngathong Semani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga Link Krabamatung Numini Pani Dagina, Tarani Toyfogi Manunda season of Vigadabane. Quaidigi Satiba Napi Makal Kudimak Pusu Mangan Bangame. Maramasina Kuleng Nepiki Sading Hantale, Loinana Adongi Sentok Hengat Halle. Lomi Singi the Muktadi, Buyers Council Activena, Quaidigi Faraba Pambaidi. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare
local cable operator ama oiduna miyamda news amasung entertainment program sing yahunbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंगदा मयाबु मुकहना तरामनो ओक्चरी Security force na thiba humbagi thabak chathabada lamdingdagi khutlai khara fagat pangam khre loinana atopa mafam amadagi lo na thingkhraba lalholu KYKL gi cadre ama fari hairi hiramasi gi machang da police na thadorak patongan tongan ba pau sing na hai Imphal West district ki lamsang police station na konba lamdingdagi ngarang security force na khutlai phagat pangam le faraba khutlai Fagalaba Kutlai Singh Adudi, Semdok Sadot Klaba, .3 not 3 gi rifle ani, ball action single barrel gi nomai Mari, 9mm pistol Mari, Chinese hand grenade ama amadi, nomai barrel gi maru taramangani hairi. Police na thadorok pa topa pau amagi matung ina Wangu police station na konba Wangu sandan khongdagi. Lona thingkhraba lalholu KYKL gi kadar ama haukiba tang kunmari da security force na fabangam le faraba mioi adudi Kakching district ke manung chanba Chairel khongnang lekai dagi masagi chahi 18 suraba Moirang Them Gandhi atopaming loingamba kawi hairi Chahi asig October tang kuntra mathoi da pangthokadaba Sardar Ballabhai Patel gi chamaga yankhai mathoi suba mapo kumon thorong mari leinana Khangabok youth team Maira Paibi amasung Khangabok ta leiba ahum suba IRB ga khutchamna duna lamtu sengba gi thorom ama Khangabok New Bazar gi akoibada pangthokre Rashtriya Ekta Diwas ki saruk ama oina pangthokiba lamtu sengba gi thorom aduda saruk yara duna ahum suba IRB gi CEO Sarangthem Hemantana National Unity Day thorom gi mangoina na apun bagi saktam sagatpa akoi bagi fibam luna na thambada aikhoi khudingmakna achoba thodang lomina si haina appeal tawkhi haukiba tang tara taruk tagi ngarang fawba pangthokhiba kang kumhai ga mari leinana kanglei jagoi anoi lekol kajalgi artist singna tongan tongan ba jagoi kaya khudol tamkhre Ranganiketan Society Manipur na silaga Imphal gi Rupmal Theatre da numit mapani chup na pangthokiba thoram sing aduda kajal gi artist sing na Basanta Ras Dasabatar Samadura Damadara Chandigarh Surja Pranam Haririha amadi He Sakhina na chingba tongan tongan ba jagoi kaya utuna ayengba singi pukning sumhatkhi thoram aduga mari leinana kajal gi director B Sangita na haikibada Manipur gi lairiba fazaraba art and culture gi masak asi kajal gi artist singna ngak selaga thamna ba hotnabada achoba thodang logani hauzik ki matamda inkhalakliba mahairoi singna su Manipur gi fazaraba art and culture gi masak asi khangna ba hotnabiu Manipur gi art and culture gi lamda khangningba amasung tamningba singi dama kajal na thonglauna hangduna thamli haina mahakna fongdokhi Chahi khudingi leptana chatharakpagum handak chahi gi kang hoba amadi kangle numita RSS ki swam sevak singa loinana Manipur Seva Samiti amadi Seva Bharati Manipur gi thomi singna punna khutchamna duna bhakta singda ising amadi hai mahi pithaktuna seva karya mapung fana pangthokre hairi Manipur gi maru oiba mafam ani Sri Sri Govindaji Temple amadi Sangai Prauda Lebeskon Temple da pangthokhiba kangle numit ki kang chingba amadi July 13 ki kang hoba numitta Manipur gi tongan tongan mafam dagi lakhiba bhakta lishing tara henbada thaknaba ising amadi hai mahi pithaktuna Karyakarta singna seba tawkhi lakadauriba chahi asidagi Santi amadi tangdu leitaba lamdam ama oiba tanatana chahong ahongba pinabiba oirashunu haina pauzelakli Langthabalda leiba chumthang sanapungda ahanba Advocate Trophy 8 vs 8 Football Tournament 2026 ngasidagi haukre Young Lawyers Forum Manipur na sinduna numit nini chupna pangthokadaba football tournament hogukpagi thoramda All Manipur Bar Association Ambagi President Chakpram Bimol Chandra
Association asimaki General Secretary Ningombam Angothoiba Maitai Amadi Young Lawyers Forum Manipur gi President Ahanthem Peter Susarukyaki Nupa amasung nupi gi apunba team tarataruk na sarukyaraga chathagadaba tournament hogdokpaga mari lainana Ahanthem Peter na hai Manipur asti missing yamdaba apikpa state ama oirabasu football masanada Malemgi oina masak naiba sanaroi kaya amalai India na hojik fawbada FIFA World Cup ki thak yauna sanaba ngamdrabasu kumja Listing ani tara tareta India na yumbu oiraga pangthokiba FIFA Under 17 World Cup ta India gi team na Manipur da gi sanaroi taret na laukiba thodangning singduna leihoragani Manipur da lairiba naha oiriba advocate singi marakta football masana bu pamjaba sanaroi kaya yauri asigi yenglaga tournament pangthokpani haina phongdokhi tournament asigi ngasi ahobo numita sanakhiba nupagi match singda Pathau FC na Advocate United FC bu Panjal Mari Anida amadi Sparta FC na Justice Warrior FC bu Panjal Taruk amada maithiba pikhi अखोइना ngasi siliba tournament je advocate ki sinfam je mayam ju en khambi damni akoida mentally stress leiba pressure leiba sinfam amoi banina akoida day to day lives da sigi da concern sum to lak matam da kode health da deteriorate tor khara thok pai tare mo sigi post da akoi advocate sin ju haksang phana thamsi habi ki pandam ja koi thamdaba yade akode koi haksang phana kana koi mentally strong oi kado poro banina adana haksang phana thamsi habi ki pandam sida sinjaba tournament mayam na khangbi de koi Manipur ji iram dam jina koi picture ga su mi masing yamjidragazu fitribigi oiba malem geba dada akoi lamdam pikrabal lamdam jina su football ki jida fidaba kan bading am yes akoi no jibuk tadi world cup ki stage FIFA world cup da akoi sanabuding am dri india no jibuk ti Aroibada maroiba pausing amuka hana pizari Need paper leak हुआ थोकता cockroach जनता पार्टी न चंगसिलखिबा कनबा खोंगजंगदा यूनियन एजुकेशन मिनिस्टर धर्मेंद्र प्रधान ngasi फम थादोखरे अमसुंग महाइरोइसिंग न माइखक तंबगी महु थोकलिबा इशू कयागी मरमदा सुखंगी ममथक ताई हाइना फास्ट ट्रैक कोर्ट क्राइम अगेंस्ट वुमेन मणिपुर गे एडिशनल सेशन जज असेम करुणा कुमारी न फोंगदोरकली Matang asida bulletin asi loisinjare Manipur miyam gi punsida khwaidagi hena maroiba state asigi leba asigi madi malem gi ipau singi damak SKTV news pu miteng taduna leibiu loisilakwada pumnang pumukhanna khurumjari